Ngasigi oiba tongan ba collection khara miyam de khudol tamjige Delhi da Leikhiba MLA Singi Apunba Mifam Ngasi Pangthoklagani Kanabu BJP Legislature Party ki leader Oigadge HAIBA dudi khangba ngamdri HAIBA wafam asina ahan boina khudol tamjige haukiba numinini humni gi mamang tagi hauraga ngarang phawbugi manungda New Delhi da thomjinakiba BJP gi MLA sing amadi makhoi ge chaminariba tongan ba political party singi MLA Singi oiba Mifam hayeng ayuk pung 12 taba matamda Manipur banda pangthoklagani haina press na phangba awangba thaki source amana hairi haiba wafam asi thamjaraga video asibu meng tabiri ba punamakpu taram okchari source asina makhata na hai hauzik Delhi da station tawduna leiriba MLA singdi mitei amadi naga MLA sing anini apunba MLA kuntragi matakta leiduna punna khanaraba matungda hayengi mifam asi pangthoknabagi thorang tawbani Khangdri mifam asigi maru oiba agenda de tokhai chanaruraba punchino haibada yaraktana Leikhiba MLA sing amato OINA punchinabagi warep ama lawbaga loinana BJP Legislature Party ki leader khannabagi thabakni punchinaw yaramdraba MLA sing punchinanaba haibagi agenda dadi amato OINA MLA punamakna yanare adubu karamba miyoida Legislature Party ki leader OINA khangadage haibadi aruba wafam ama oiri maramdi Delhi da hauzik station tawduna leiriba MLA sing asi tokhaina laknabana maram oiraga magi oiba tongan ba interest leinabana maram oiraga leader khanbagi matangdasu chayanaba amadi chauna leiri hairi hauzik Delhi da station tawraga leiriba MLA sing asi party gi high command na kaurakpadagi chatpa khongsat ama nattabaga loinana ministry gi makaidagi su makhoi bu Delhi da lao haina kaurakiba natte haukiba numit kharni ki mamangda patchoi kendra gi MLA sapang kunjake sor kebagi mayumda MLA manga taruki oiba mifam ama pangthokhi hairiba mifam aduda hanagi CMN biren bu sokotpa MLA sing haibadi lamlai kendra gi MLA khongban tabam ibomsa langtabal sigi MLA Karam Siam amadi MLA Keba yauki CM oiramba N Biren gi mayokta leiba MLA ahumsu yauki hairiba MLA sing asigi apunba mifam aduna laukiba warep ki matungina Delhi da punna chaminaduna anoba popular government ama semnaba center gi leader sing da taksin minaruba haibagi warep adu laukibani hairi Delhi da hauzik station tawriba sing asigi manungda BJP gi MLA sing NPP gi MLA sing amadi NPF ki MLA sing loina yaure kuki MLA taradi yawba leite BJP ki MLA singi manungda maru oiba luchingba OINA leiriba singdi hanagi CMN Biren Speaker T.A. Saitrabata Thongam Bisarjit Govindas Konthauzam Yunam Khemchandra amadi Hairok ACG MLA Thoksom Radyasyamsu yauri hairiba luchingba sing asi CM gi post asibut Tanaba MLA ngaktani maramaduna BJP Legislature Party ki leader khanbada aruba tangkak amadi Oigadge haina source asina makha tarakli makha jatarakpada nungthil pause gi chipong ama oiriba kangla pawdagi lokhatcharaga thamjige KUKI-ZO sing Impal Airport tagi commercial flight ta atopa staging da chattanaba warning tawkhre Churasanpur district ki Jomi area dagi passenger kara helicopter da Churasanpur dagi Impal tamna chatlaba matung airport tagi commercial flight ta atopa staging da chatle haibagi pawta hairiba thong ase matung tawdana ba khangali karigumba hairiba wafam asigi mayokta kanagumba singna tawramlabadi maduda tholokpa pamdaba tawdoksing adugi daita masa na pujagadabani haina Jomi Council Headquarters ki Information and Publicity Secretary Mary John Bangna thadorokpa cherolaman hairi Sirolasina makata na hairibana official amasung nan official animaki local element kharana Churasanpur da leiba miyoi sing Churasanpur dagi Impal Airport phawbada Impal Airport phawba laklaga commercial flight ta atopa staging da chatpagi thawng ase makata na chathanaba pungning thogali haibagi pawtare adubu Jomi Council gi makaidagi khanganinglibadi hiramasigi matangda government ki makaidagi safety commitment amata piba leitri loinana makhoigi miyoi sing Impal Valley da changthok changsin tawbada asoi angam tholoi haibagi public leaders singa understanding amata lainabasu tawdri maramaduna asigumba thong ase makata na tawdana bakhangali Jomi Council gi pandamdi chathok chasin tawriba khudimak asoi angam thonda bahaibaduni haiki maka jatharakpada free movement CHATNA-HANNABA CHANG-YENG oina security gi akanba CHECKSIN-THOURANG LOUKHATUNA National Highway 2 da passenger PUBA commercial gari sing CHENBA HOUKRE 2023 gi May 3 dagi tholakhiba tha kungamapan henjilaklaba Manipur crisis asina maram oiduna sanglaba matam kaya National Highway 2 Impal Dimapur lambida maru oina mitei miyamna free movement chanaba ngamdana lakiba adu amogana apanba amadi athingba yaugdana maning makha tamna chatpa yanabagi pandamda security gi akanba CHECKSIN-THOURANG LOUKHATUNA
ट्रायल ओइना नेशनल हाईवे 2 की सरुक अमा ओइरिबा इम्फाल दगी सेनापति फाउबगी ओइना पैसेंजर पुबा कमर्शियल गाड़ी सिंह चेनबा हौख्रे प्रेसना पंगबा पाउगी सोर्स अमना हाई स्टेट पुलिस अमसोंग सेंट्रल आर्म पुलिस फोर्स CRPF की अपुनबा सिक्योरिटी फोर्स ना अकनबा मओंगदा चेक्सिन थौरांग लौखतुना हौखिबा थांगजा नुमित की अयुक पुंग 3:35 ताबा मतमदा हाइरिबा पैसेंजर पुबा गाड़ी अदु कांगपुपी थदोक्तुना इम्फाल बीर ट्रिकेंद्रजित इंटरनेशनल एयरपोर्ट ता अयुक पुंग 3:30 ताबा मतमदा माई पांगना टेक्ता कायदना थुंगलबा मतुंग अमुकना नुमित अदुगी नुंगथिल पुंग 3:30 ताबा मतमदा इम्फाल बीर ट्रिकेंद्रजित इंटरनेशनल एयरपोर्ट तकी कांगपुपी फाउदुना नगा फुरुप मियामना खुंदा लेतादुना लैरिबा पी खोलेन विलेज तमना हनकी हाइरिबा पैसेंजर पुबा गाड़ी अदुगी ड्राइवर अमदी असिस्टेंट अदु मिटै अमदी कुकी नतबा अतोपा कंगलुप की मियोइनी हाइरि सिक्योरिटी की अकनबा सेक्शन थौरांग लौखतुना प्री मूवमेंट याननबा चंगयेंग ओइना चतकीबा पैसेंजर सर्विस अदु टेक्ता कायदना माई पाकना पंथुंगफम यौखरबसु हाइरिबा पैसेंजर पुबा गाड़ी अदुदा मियोइ अमता तोंखिदे हाइरि रिपोर्ट अमगी मतुंगिना मणिपुर पुलिस अमदी BSF के अपुनबा कन्वोय निपाना ngak सेंदुना हाइरिबा थांगजा नुमित की अयुक पुंग 9 ताबा मतमदा अवांग सेकमाइदगी कांगपोकपी फाउदुना सेनापति की दमक पैसेंजर पुबा गाड़ी अमसु खोंगसानदुना चंगयेंग तौकी हाइरि हाइरिबा पैसेंजर सर्विस असिदसु पैसेंजर अमता तोंखिदे हाइरि पनबा याबदी हौकिबा सेप्टेम्बर 3 दा इंडिया लेंगाक अमदी कुकी आर्म ग्रुप सिंग सस्पेंशन ऑफ ऑपरेशन सुगी कुहेक पिना दुना प्री मूवमेंट चटनबा यारगनी हाइना MHA ना लौथोखरबा मतुंग कुकी-जो काउंसिल की मकैदगी प्री मूवमेंट चटनबदा अयाबा पीकिबा लैते हाइरिबा नेशनल हाईवे 2 लंबी परिंगदा सिक्योरिटी ना सेक्शन थौरांग लौखलिबा असिदा कुकी फुरुप की मियामना सौगटकनी हाइना यानकीबा खक्तनी हाइनासु खंगलक्करबा मतुंग अमुक हन्ना कुकी अमदी मिटै फुरुप की मरक्ता पामदबा थौदोक थोक्तनबा सिक्योरिटी ना लौखटपा खोंगथांग सिंगी सरुक अमा ओइना सिंग अमदी तमगी मरक्ता मरु ओइना मिटै अमदी कुकी लैबा मफम सिंग थमलिबा बफर जोन असि मकाताना कंगलुप अनिगी मियोइ सिंगना ngakna chatkadabani hainasu makhatana khangalakkiba laikhrabani maka zatharakpada nungthil pausege chepong ama oiriba wayal katidagi lokotcharaga thamjage manipur ge SAPHI-LAANPHI air india express ki laiteng oire ningsing bathok traba matamdagi hauna ima ibel singna phi da khudna lolaga samlamba SAPHI-LAANPHI ge mayek sing air india express flight ki mamai gi sarukta laiteng oina sizinare SAPHI-LAANPHI ge mayek sing ase engineer singna aeroplane gi telda thawaina yekpa oina tawi asigumba makal gi yek khotpa asina malem ki miyamda manipur gi SAPHI-LAANPHI gi masakta i haina kanagumba singna hainai SAPHI-LAANPHI haibasi geographical indication GI tag phanglaba manipur gi akhanaba phi makalamani mitai nupi singna akhanana sam saba phi makalase malem ki atai atopa mafam amatada phangde lasingi langtagi saba phi makalasi machu amubani amasong mapanda angangba yawi PSC की सरुक्ता समू सगोल अमदी वहोंग न चिंगबेगी सक्तम यावी निमित था थवा मिचाक सिंहासन अमदी तागी सक्तम सु यावी लनफम द माई पगलकपगी सक्तम उत्प ओइना PSC द तोंगान तोंगानबा सक्तम सिंग यहोन बनि हाइरि पुवारी की लमाई हंगदोक्तुना येंगलुबदा SAPHI-LAANPHI हाइरिबा फी मखलसे मणिपुर की निंगथौना मथौना लैरबा लनमिसिंगदा अखन्नब खुदोल ओइना पिरमी GI टेक फंगलबनिना हौजिक्ति फी मखलसे मणिपुर नतन अतै अतोपा मफम अमता फंगदे GI टेक फंगलबनिना हौजिक पी मखल असे मणिपुर नतना अतै अतोपा मफम अमतदा फंगदे हाइबा मयेक सेंगना उत्पा ngamle मणिपुर कुंदारिबा नुपिसिंगा फिसा लोनचागे थबक थरमसिंगदा थोइदोक हिंदोकना हाइथोइ सिंगथोइबगी खुदम अमा ओइना फी मखल असे पुथोरक्किबनी फी असि साबदा करिगुंबा मखलगी खुलाई अमत्ता सिजिनदे येतुमदा लंगलेंगलगा यामना निंगथिजबा मओंगदा अखन्नबा फी मखल असे सेम साबनी हाइरि मखा जतरकपदा कोतुना पुंग 9 गी इकोनॉमिक ब्लॉकेट लाउथोखरे तोंगान तोंगानबा डिमांड कया तौदुना कमिटी on travel unity kotuna hayeng ahing nongyai tagi hauduna tha sigi mapan gi ahing nongyai pawba national highway da pung 9 gi economic blockade ki khongjang sangsilagani haina laukthokre kotuna thadorok patcherolamagi matungina haukiba tha sigi anida makhan village leiba indira gandhi national travel university gi manaktagi kamgillen chungloibu phaduna pukiba thagdokta chenaba miyoi seng pung 9 gi manungda puthokna balengakta thakiba matam adu loikrabasu lengaki mekeidagi thagdo asugi matang मरा लेब मियोइसिंग ngasi फाव फादन लेरी मसगी मतकता कुकी-जो अमदी मिटै फुरुप अनिगी मरक्ता थमलिबा
ꯂꯩꯕ ꯕꯐꯔ ꯖꯣꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯀꯣꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯤꯝꯒꯤꯜꯂꯦꯟ ꯆꯨꯡꯂꯣꯏ ꯐꯥꯕꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯕꯐꯔ ꯖꯣꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯗꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯄꯨꯡ 94ꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯥꯎꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯟ ꯑꯃꯁꯨꯡ ꯂꯩꯈꯝꯄꯣꯛꯄꯤ ꯈꯨꯜ ꯃꯄꯥꯗ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯜꯂꯛꯂꯤ꯫